Loyalam E-PAO tabiriba khudingmakpu Huidrom Susmitana ayuki pau pizari ahanbada maruoiba helai. Lupa Crore 19 romgi tablet kaloinana Meeyoi ani AR na Fakhre. Church sanganaba hotnabada yenabadagi ama soklei. Lambi thong semnaba tampakta Lupa Crore Chahumga Yankai Mathoi Dasmik Nipan Thadabada Chingda Lupa Crore listing Nipan ga Chonga Nipumathoi Dasmik Maudra Tarit Thadaki Haina PWD na Fongdorakli Pau Sandona Pijari Lupa Crore Tara Nipan Romgi Oiba tablet kaloinana Meeyoi ani AR na Fare Assam Rifles ki Kambuna drug ki mayokta chatharakpa drive ki manung chana Tripura gi Narangwari da Suzuki Swift car amada tongdona lakpa Meeyoi anidagi malem gi ketheda Lupa Crore 19 gi sempham oigadaba tablet lising maudra Konana ngarang fagat pangamle hari Akaknaba pau ama fangwadagi Assam Rifles na Suzuki Swift car angawa machu ama khamduna check tawba matamda car adugi ballnet ki makhada checkshina haptuna purakpa tablet sing adu yauramba thengna khibani yamlaba tablet sing aduga puna car aduda lakpa Meeyoi ani edusu fagat khi fagalaba Meeyoi ani aduga makhoidagi phangba tablet sing aduga puna Directorate of Intelligence DRA Agartala da khusina khre hari nakal amaromda Assam Rifles amade Excise and Narcotics Department Champhai Mizoram ani na chathakiba apunba Operation Amada Lupa Lakh Tara Humdoiga lising Nifu Mathoigi Senfam Oigadaba Heroin Amadi Ganja Singh Mizoram gi Champhai District ki Zote dagi Fagat Pangam Kre Fagalaba Heroin number 4 adu gram Taraga Dasmik Taret Lumi Aduga Ganja Aduna kilogram Mari Lumi Hari Potlam Singh aduga Konana Fariba Meeyoi adugi maming Thalia Mangkawi Chahi Kuntramapan Rob Sure Hari Church sanganaba hotnabada yenabadagi ama soklei Technopal Police ki machi Police ki manung chanba Tuisemi Village ta Baptist Church ama sangabagi thoramda madubu sangaba yagani yaroi haina yenarakpadagi thodokta khana chainaba thokpadagi Meeyoi ama soklei Church ki pot chai kaya su thugaiduna amang ata thokankhre hariba thodok asi ngarang ayupung 10 makhairom tabada thokibani thodok aduda soklaba Meeyoi adugi maming khamba saka chahi 53 apokpa Samtrindon kawi Nungau Rock Village dagini Mahak Church sangabagi thoramda cameraman oiduna video coverage tawduna leizabani Thodok asigi matangda mafam aduda leiramba church ki thaupuba nupi kharana fongdorakpagi matung ina Maring Naga Baptist Association gi makhada nauna saba loishinduna ngasi sanganaba yanaki sangaba asida dedication minister oigadaba MNBA gi executive secretary oiriba Meeyoi amabu khanbada Construction Committee gi Maikaidigi Mahakna Dedication Minister oina hapa yaroi haibadigi thodok asi thokibani hari Lambi thong semnaba tampakta Lupa Crore Chahumga Yankai Mathoi Dasmik Nipan Thadabada Chingda Lupa Crore lising Nipan ga Chonga Nifu Mathoi Dasmik Maudra Taret Thadaki haina PWD da Fongdorakli Haukiba chahi mari asigi manungda lambi thong semnaba chingda apunba semfam Lupa Crore lising Nipan ga Chonga Nifu Mathoi Dasmik Maudra Taret ki project paikhat ki amaromda hariba matam asida tampaki oina lambi thong semnaba Lupa Crore Chahumga Yankai Mathoi Dasmik Nipan khaki project paikhat ki haina PWD Manipur na thadorokpa cherol amana hari PWD Manipur gi chief engineer na haukiba yumsakaisa numita thadorokpa cherol amana hai ing kumja lising ani kun mathoi da Manipur gi chingi lamda lambi thong semnaba project tarani thoigi damak Lupa Crore Chaunga ga kuntra taret dasmik humphuma sanction tawki kumja kunmathoi kunithoi da project kuntaret ki Lupa Crore chani ganifu mari dasmik humdrani thoi kumja kunithoi kulhumdoi da project chamaga kuntra gi Lupa Crore chatre nipan dasmik kuntaret kumja lising ani kulhumdoi kunmari da project chamaga yankhai humdoi Lupa Crore chatruka humdra humdoi dasmik maudra nipan amasung kumja kunmari kunmangagi on project kuntramathoi Lupa Crore Chaniga Kuntramathoi Dasmik Taret sanction tawki Manipur gi apunba pak chawba lamgi chada maudra chingi lam oiribani hariba matam asida tampak lamgi oina lambi thong semnaba kumja lising ani kun mathoi dagi
kunmari kunmanga fawagi apunba senfam lupa crore lising amaga chahum dasmik kunmathoi sanction tauki hainasu cherol aduna phongdorakli haukiba chahi mari asigi manungda National Highway Infrastructure Development Corporation Limited na chingi lamda lambi thong semnaba apunba senfam lupa crore lising nipan ga changa nifumatoi dasmik maudra taret ki project paikhatki aduga hairiba matam asida tampaki oina apunba senfam lupa crore chahumga kunmathoi dasmik nipan gi project sing NHIDCL na paikhatki ing kumja lising ane kunmari kunmangagi oina chingi lupa crore lising amaga chahum humdra mari dasmik marfudra mathoi aduga tampaki lupa crore lising amaga chama kunmanga ahenba senfam Ministry of Road Transport and Highways amasung NEC dagi thadorakna bangairi hari panbai yabadi handakta MLA Paulin Lal haukip na phongdokhibada mari lenaba ministry na Manipur gi tampaki lambi yankhai taret semnaba lupa crore chamri sanction tawraga chingi lambi thong sembagi senfam pibidre masimak chingi lambu mirai bani haina claim tawkhibani marak thatna Mahekol Rhymes Teachers Training Center Manipur gi Unit A Pangantabi gi Anoba for Best Training Course Chaliba Chahi Asigi December gi Tang Ani Ningthaukaban Numit Asidagi Class Hozaragani Maram Asina MRTTC Pangantabi da Lakpiduna Training Form Lobiranaba Nolukna Khanghanjari Course Asida Thamjariba Khudong Chaba Singdi Rhymes Teaching Training Child Psychology First Aid Course Yoga Potloy Makeup Training Loina na lamdam asida miyamna pamna sizinariba kauna singi craft training gi khudong chaba sing su phangbigani hena akopa marol khangmining labadi contact number 9837161295 natraga 9362775603 asidagi khangbiba yagani Lengakna numit tarani gi manungda lokhatfam tokpa thabak lokhalaktrabadi matam kaktana khongjing changsingani haina loop singna phongdorakli chahi asigi April 16 da Imphal West District ki Tera Kaithal manakta none dagi KP naman koba Meeyoi amadagi sakhangdaba singna lupa lakh 16 mobile phone amasung Toyota Fortuner car manungda Fukibagi Thaudokta Manipur Lengakna Paikhatfam Thokpa Thabak Paikhalaktababu None District Headquarter da Leriba Loop Kayana Pendaba Phongdorakli Village Council Longmai Area Longmai Paiha Longmai Village Authority Longmai Bazar Board Longmai Youth League Longmai Student Union Naga Women's Union Longmai Naga Council Manipur amasung Longmai Longgreen na ngarang puna thadorakpa cherol amagi matung ina Thaudok asida chenaba Meeyoi sing fanaba thabak lokhatnaba takchinduna lakliba asi lengakna ngasi fawa masak thokpa thabak amata lokhatpa leitri ngarang fawbada numit 10 gi matam thaduna lengakta thabak lokhatnaba takchinduna lakhibani adubu thakiba matam loikhrabasu kari kumba lokhatpam thokpa thabak amata lokhatana leriba asibu pendaba phongdorakli maram aduna ngarangdagi horaga November 8 fawba numit 10 gi matam thari karigumba matam asigi manungda lengakna chap chaba thabak lokhalaktrabadi matam kaktana khongjang kaya changsilagani hainasu chection wafam thamlakli asiba amagi hakchang leiramlei Kakching PS ki manung chanba Kakching wari Panjau Panlum Salam Laukhonggi lambi nakalgi drain amada Meeyoi amasi riga taduna leiramlei asiba hakchang adu ngarang ayuk lambida walking chappa Meeyoi singna thengnarkhibani asiba hakchang adugi manakta activa amasu yungshinduna leiramkhi asiba hakchang leire habigi pau fangbadagi mafam aduda Kakching police ki team ama laktuna lokhatlaga Jenims ki mokta thamkhre laikhidraba Meeyoi adu Tamenglong district ki Nalung village tagi haujikna Kakching gi mantak komkhulda yawong induna leiba dumping allies Levon John chahi nifu mathoi kawi mahak Kakching lamkhaida workshop yawbani hari IDP Taramanga Kolkata da Thakre State Lengakna Skill Development Miyeng Changduna Irangna Maram Oiduna State Asigi Tongan ba Relief Camp sing the Leriba IDP Puna Taramanga Chuchampur dagi Mari Bisnupur Relief Camp tagi Taruk Amasung Kangpokpi dagi Manga Ngarang Kolkata gi Barbecue Nation da Tha Anigi Training Yarunaba Ngarang Imphal International Airport gi Chief Secretary Vinit Joshi Home Commissioner Asok Kumar Amadi Tourism gi Director na Thindokre Makoi Taramanga
ꯃꯁꯥꯅ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯅꯕꯒꯤꯗꯃꯛ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯥꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯁ꯭ꯇꯥꯐ ꯑꯣꯐꯤꯁꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯋꯥꯔꯜꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜ ꯏꯁꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯗꯦꯒꯤ ꯊꯧꯔꯝ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤꯁꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯄꯟꯆꯥꯌꯠ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯤ ꯈꯨꯃꯟꯊꯦꯝ ꯗꯥꯏꯅꯥ, CMO ꯃꯤꯁꯟ ꯗꯤꯔꯦꯛꯇꯔ, DHS ꯏꯝꯐꯥꯜ ꯏꯁ ꯑꯦꯜ ꯏꯟꯗꯤꯔꯥ ꯑꯃꯗꯤ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯟꯁꯜꯇꯦꯟꯠ ꯁꯥꯏꯀꯥꯇ꯭ꯔꯤꯛꯁ ꯍꯥꯎꯕꯤꯖꯝ ꯑꯉꯣꯝꯆꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯃꯟꯊꯦꯝ ꯗꯥꯏꯅꯥ, DC ꯏꯝꯐꯥꯜ ꯏꯁꯅ ꯍꯥꯏ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄ, ꯋꯥꯈꯜ ꯅꯥꯏꯇꯣꯝ ꯇꯥꯕ, ꯋꯥꯈꯜ ꯃꯤꯃꯥꯟꯅꯔꯛꯇꯕ ꯃꯇꯝꯗ ꯀꯣ-ꯋꯥꯀꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯍꯤꯗꯥꯛ ꯈꯛꯇ ꯆꯥꯔꯒ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯤ ꯂꯥꯟꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯋꯥꯔꯛ ꯄ꯭ꯂꯦꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯁꯤꯡꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3 ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯥꯟꯇꯤ ꯂꯥꯛꯂꯦ ꯍꯥꯏꯔꯕ ꯐꯥꯎꯕ ꯋꯥꯈꯜ ꯅꯦꯅꯥ ꯇꯥꯗ꯭ꯔꯤ꯫ ꯋꯥꯈꯜꯂꯣꯟ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ, ꯂꯣꯏꯅꯅ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯑꯁꯤ ꯂꯨꯝꯅ ꯂꯧꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯏꯝꯐꯥꯜ ꯏꯁꯀꯤ CMO ꯑꯦꯜ ꯏꯟꯗꯤꯔꯥꯅ ꯍꯥꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯦꯟꯇꯦꯜ ꯏꯁꯨ ꯂꯩꯔꯒꯗꯤ ꯊꯕꯛ ꯃꯉꯝ ꯁꯥꯟꯗꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕ ꯃꯊꯧ ꯇꯥꯏ꯫ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯊꯦꯡꯅꯩ꯫ ꯄ꯭ꯔꯥꯏꯚꯦꯠꯇꯁꯨ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯗꯁꯨ ꯀꯣꯛ ꯁꯥꯗꯅꯕ ꯐꯤꯖꯤꯀꯦꯜꯂꯤ ꯋꯥꯖꯔꯒꯁꯨ ꯃꯦꯟꯇꯦꯜꯂꯤ ꯐꯤꯠ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯔꯒꯗꯤ ꯆꯥꯗ 65ꯒꯤ ꯀꯥꯟꯅꯕ ꯂꯩ ꯍꯥꯏꯈꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ DC ꯏꯝꯐꯥꯜ ꯏꯁꯅ ꯂꯝꯊꯥꯗꯨꯅ "It is time to prioritize mental health in the workplace" ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯔꯦꯂꯤ ꯑꯃ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯣꯏꯁꯪꯒꯤ ꯑꯀꯣꯏꯕꯗ ꯆꯠꯈꯤ꯫ ꯔꯦꯂꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ NTCP ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯣꯕꯦꯀꯣ ꯐ꯭ꯔꯤ ꯌꯨꯊ ꯀꯦꯝꯄꯦꯟ 2.0 ꯁꯨ DCꯅ ꯍꯧꯗꯣꯛꯈꯤ꯫ ꯄꯣꯛꯁꯣ ꯑꯦꯛ, PLBS ꯑꯃꯗꯤ ꯃꯣꯗꯥꯂꯤꯇꯤꯁ JJ ꯑꯦꯛꯀꯤ ꯃꯇꯥꯡꯗ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯛꯁꯣ ꯑꯦꯛ, PLBS ꯑꯃꯗꯤ ꯃꯣꯗꯥꯂꯤꯇꯤꯁ JJ ꯑꯦꯛ ꯆꯥꯏꯜꯗ ꯔꯥꯏꯠꯁ ꯍꯥꯏꯁꯤꯗ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯃ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯡꯄꯥꯜ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯦꯜ ꯑꯦꯔꯦꯅꯥ ꯁ꯭ꯀꯨꯜꯗ ꯂꯤꯒꯦꯜ ꯑꯦꯗ ꯀ꯭ꯂꯕ, ꯄ꯭ꯔꯣꯖꯦꯛ Z ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯏꯝꯐꯥꯜ ꯏꯁ ꯃꯅꯤꯄꯨꯔꯒ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯒꯦꯜ ꯑꯦꯗ ꯀ꯭ꯂꯕ, ꯄ꯭ꯔꯣꯖꯦꯛ Z ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯏꯝꯐꯥꯜ ꯏꯁ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯤꯒꯦꯜ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ MJS ꯗꯤꯄ꯭ꯌꯨꯇꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯁ꯭ꯔꯤ ꯌꯥꯝꯕꯦꯝ, ꯃꯁꯜꯁꯥꯒꯤ MJS, JMFC ꯁꯤꯚꯤꯜ ꯖꯖ ꯅꯣꯅꯦ ꯀꯝ OSCDꯒꯤ ꯈꯪꯉꯦꯝꯕꯝ ꯔꯣꯖꯤꯇꯥ, ꯏꯝꯐꯥꯜ ꯏꯁ ꯋꯤꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ SI RK ꯕꯕꯤꯅꯥ, ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯦꯟ ꯄꯦꯅꯦꯜ ꯑꯦꯗꯚꯣꯀꯦꯠ, ꯃꯁꯜꯁꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯕ꯭ꯔꯍꯃꯆꯥꯔꯤꯃꯌꯨꯝ ꯁꯨꯄ꯭ꯔꯤꯌꯥ, SI ꯑꯔꯦꯅꯥ ꯂꯔꯅꯤꯡ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯁꯁꯤꯀꯂꯥ ꯃꯩꯇ꯭ꯔꯝ, ꯄ꯭ꯔꯣꯖꯦꯛ Zꯒꯤ ꯕꯣꯔꯗ ꯀꯃꯤꯇꯤ ꯂꯣꯡꯖꯝ ꯁꯝꯁꯟꯅꯆꯤꯡꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯤꯒꯦꯜ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯏꯚꯦꯟꯠ ꯏꯟꯆꯥꯔꯖ ꯖꯦꯝꯁ ꯉꯥꯡꯕꯝꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯀꯔꯝꯅ ꯂꯧꯒꯅꯤ, ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯌꯥꯗꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯄꯅ ꯑꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯔꯣꯝꯒꯤ ꯇꯦꯕ꯭ꯂꯦꯠꯀ ꯂꯣꯏꯅꯅ ꯃꯤꯑꯣꯏ 2 ARꯅ ꯐꯥꯈ꯭ꯔꯦ꯫ ꯆꯔꯆ ꯁꯪꯒꯥꯅꯕ ꯍꯣꯠꯅꯕꯗ ꯌꯦꯠꯅꯕꯗꯒꯤ ꯃꯤꯑꯣꯏ 1 ꯁꯣꯛꯂꯦ꯫ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯅꯕ ꯇꯝꯄꯥꯛꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 351.9 ꯊꯥꯗꯕꯗ ꯆꯤꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 9,994.98 ꯊꯥꯗꯈꯤ ꯍꯥꯏꯅ PWDꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
Matang asida ayuki pau piba loizare Loyalam E-PAO tabiriba khudimakpu amuka handa khurumjari.